Kanto Saval-dagi Khongman John 2-da yum pankiba LANGPOKLAKPAM NINGOL Shijagurumayum Ongbi Romita alias Roni na Mahakki Kada Chingnaningai Oiba Mawongda Thouree Yanduna sirambabu akanba Mawongda yaningdaba fongdokre misi asiga mari lenana Irulbung Police Station da FIR ama complaint tawkraba matung misi asigi matangda asengba khangnaba postmortem tawba matamda nupi mayumgi imung manunggi miyoi yaudana postmortem tawba yaroi amadi report laktriba fawba asiba masa lawroi haina Romitagi manamba LANGPOKLAKPAM Ongbi Zamunana fongdokre misi asiga mari Lenana imung manung amadi ZS siga ngasi Manipur Press Club ta pangthokpa pawgi mifam amada manama Jamuna na makhatana hai Romitagi mapuroiba LANGPOKLAKPAM Vidyananda alias Bubu asi hanadagi hauna hiram kayada chenaba amadi mahaki nupibu ngaihak leitana otpi nebiba misak amani Bubuna otpat henmanbadagi ngaihak leitana imung manungi miyoi singda lawba lakpiyu hairakpagi record laikhrabani adumapu imung manungi miyoi singna Bubu amadi Romita animagta wari saduna afaba lambida laknaba honaduna lakibani thengkhang kayarakta themjinduna laklaba matung ngarang nungthil pung ani khara helakpada Romita na Mahak Singzamai gi Ivoyam Hospital gi mayok nabada leire mak puloba lakpiyu haina imungi miyoi singda phone tawrak lambani madugi matung Romita gi mapuroiba Bubuda Mahaki nupi ga khatnabra hangbada khatnade haina khumlakpadagi lambida leiriba adu lawsilunaba phone tawraga haikibani madugi matung ngaihak pau faunaba ngamkhidre tungda Numidang pung nipan lom tarakpada Romitagi machanupina phone pairaklaga mahaki mama asi Romitagi machanupina phone pairaklaga mahaki mama asi suicide taunaba honarambadagi Janims Hospital da pukhalle hairaki maduda imungi miyoi singna Janims Hospital da yausiluba matamda Romita leikhidre haiba khangbani Romitagi haksang da suicide oigani haiba thazaba ngamde ot neibagi dakfam kaya taramba thengnarakpa aduna maram oiraga asengba langla langjil khangnaba postmortem tawbada imungi mi ama yaujragadi tawba yaroi masida sunatana postmortem gi report laktriba fawa asiba haksang lawroi karigumba report laklabasu asiba haksang ase nupa mayumda piroi haina pendaba amadi bububu akanba sairak pibiu haina mari leneba singge puning chingshilakle Aduh aku ini sanggup macam dari mamane, mamane, ahlamane leiramneba hospital sida. Aduh kan, ini rosni nama di kedai leiradi, aku di hospital dah treatment tauri boy ni neba. Aduh kan, mama sida hit bagai leiren hari eba ko. Aku ini jensa lagi ungkan dari madi. Si agak leiramneba tori matakta. Aku ini lupa je, maje pasi tahu agak hat puju pami. Koina pambase hingna phum maju pame koina pambase ma se koi apam hayu haira gati ado koina police singida hayaba nupa se ado ki matik tawba ngamba mini sa ado na ma je si sen gidana ba koina ma je phajan biyo koina police singa sinayeba